VJP Manipur ki President Professor TIKENDRA ngarang numidang Imphal gi Lanai Hospital amada laikidre makna laikidabada Prime Minister Manipur ki Chief Minister yauna luchingbu kayana waba phongdokna claim ma COVID-19 positive oibadagi Imphal gi Jenims da April 13 dagi laikana duna leipane adu maha ki hakchang gi fibam ka hena soksi lakpadagi tha asigi 19 da Siza Hospital da purakibane mahak pu Siza Hospital da purakku matamda blood pressure ka hena nembadagi hidak dose ani piduna BP wangkhalakna bokona ke tungda ising chatpa yaraktabadagi ICU da khudakta dialysis tawke fana yamna kan honarabasu mahang ngarang numidang pung 8:09 da laikitabani hari VJP Manipur Pradesh ki President Professor Tiken COVID-19 namara moidina laikidabu harabo phongdokladuna santhi sayung nayadrabo ORIP rasikan kanget hayenga chani haina social media Facebook ta thagalubagi news web portal The Frontier Manipur gi Paumi Kishore Chandra Wangkhem Chamade Karemnaba Wahiwata Sizinarubagi Prajagi Irendro Laichombam ngarang numidang Imphal Police Station gi team amana fakre hari panba yabade miyoi animakasi mamangdasu tongan ba case kharaga mari lenana kayara khana police na faduna jail da lairurabani Malem the COVID nami babu chahalaba matamasida khudong thiba paw muda ngarang Assam ki Nagaon district ki manungchen leiba Tapajuri Brahmapur gi chingda samutana nipan siduna leiba theina krai thaudogasi braja tabadagi laikidabani hairi thaudogasi ki matangda forest department na hojik kana thizin hinjin bagi thabak chathari Pradhan Mantri Kisan Samman Nidhi PM-KISAN scheme gi Nipan Suba Senfam gi installment housing ahaki mamangda video conferencing gi kuthangda Prime Minister Narendra Modi na release tawkre masina laibaga sida laiba lawmi beneficiary imong crore mapan makhai gi mafamda lupa crore lising 18 hena thadokadore tharamadu da Narendra Modi na lawmi kaya ga suwari sanake Union Agriculture Minister Narendra Singh Tomar su masigi tharamadu da sarukya ke Russia da Sajaba Sputnik V vaccine India ki kaithel khudingmakta mathangi chayol horakpada pangalagani haina Union Health Ministry na kangan krai wafamasi Russia dagi Hyderabad tamna Sputnik V vaccine ahan boina dose lakh ama lising yang khai thunglakhaba matung numit 12 chalakpa numit haibade ngarang ministry na laktorkibane Sputnik V hariba vaccine makhalasi Russia gi Gamalaya National Center na COVID-19 thengnana ba puthokpa hidak makhalamane Niti Aayog ki member Dr. VK Paul na Paumi Singh wangang laduna hariba Sputnik V vaccine asi India dasu lakliba July thadage Hyderabad ke Dr. Reddy Laboratories ta puthokpa hawagani haiki Nepal ki President Bidya Devi Vandarina KP Sharma Olibo amukhana Nepal ki Prime Minister Henkrai ngarang opposition ki maikai digi Oli gi mayokta thajadabagi motion ama house ta thanglaktuna changyeng nabada maithi kibadagi khongthang asi Nepal ki President lawrakibane Oli ngasi Nepal ki Prime Minister ena wasak lawragani Coronavirus ki laichat marak asida ngasi laibak sin batungna EID-UL-FITR gi thoram yamna chamna pangthoknare Idga amasung mock singda COVID ki chana kanglun singi matungina mi kaya punakide Muslim singi luchingba scholar sing amade Muslim organization sing habede Delhi's Jama Masjid ki Sahi Imam Fatehpur Mosque ki Syed Ahmad Bukhari amade Sahi Imam Mufti Mukarram Ahmad luchingba miyoi kyana lai khurumbagi thoram isa gi yumdagi pangthokpiu haina apel tawnarakle Rome da chathariba Italian Open Tennis ta RAFAEL NADAL amade NOVAK DJOKOVIC quarter final changkre pung ahum makhai hena sanakiba match amada NADAL na 19 subuda laiba Denis Shapovalov pu 3-3 amadi 3-3 tamaikiba pikhe aduga Djokovic na Alexandra Fokinabo 3-2 3 amada maithiba biduna quarter final changmangamna rakibane